ngasi ma'am thamoi do omduna thamleba thamoi gi misak sa khara da ore su koknaba mayam da agi wari se lithusage thamoi sida ma bu nungshibana ngaurba aisa karamna sanglaba punsi lambi se mahak yaudana sakani mabu kawbaso ai punsi gi ngamloi mapoksi gi oina ai mabu kawbu ngamloi ai shada hasi oji thokleba awaba kya se khara da ore su thamoi se yangnaba aigi wari ase mayamda tamjarake mayamna wari asibu tabiraga comment amamamtang pibiramo aigi ming leifam punamak ai mayamgi mafamda loina losarage masigidamakta mayamna ngapiyo ai isama YouTube ke wari pabi Narrator amasu ojai phunga wari hore story channel marida ai hause wari pajari adubu mayam ai hojute wari rekosa fazana tawba ngamjadre maramdi ai wakhangi anaba mo oiduna hidaguli saduna wakhansa yamna wana leli akhangba aigi marup singnadi ai bi yamna themjimbi imanabi singpunba mi langma matamdadi ai wakhansa khara makai phai adubu misik mira khon tadraba matamdadi ai mabu ningsinglaga kapsaba natana aigi pothafam leitre pusida mana aingona piramba wari se ai mayamgi mafamda share tawjage aigi lefam pumba mayamda losare mahagaiga thengnakibasa YouTube ke comment amadane aigi voice tabada mahangna aibu sakhangdrabasu nungsijabo orame aigi wari taraga aigi wari thagarpa khudingi maza aibu khangningbage comment adum tawrae ainasu sum mahaksa toina aibu khangningbage comment pirakpodo aishu nomadi magi comment to halle mana comment ta hareisa aigi IG account se mana hangakpane masidagi aina maunda reply da aigi IG account da asengba haikre aigi IG account da ma engonda follow tawrae masidagi aigi thagatba video khuding mana comment piba like loin tawrae kona aigi video singsa yengba loraga aigi IG da text tawrae mana aisha kadadagi no so hangle aishu samna aigi lefam da mangonda intro tawre maso aina kadadagi no hange maso engonda magi lefam da intro tawre magi mingsa mayamgi mafam da losarage adubu lefam di losaroge mana aigi mingsa thoiba kawe kaksing bajadagi harakhe aishu text hanbasa yamna kuina lairaga halle phat ekta hanbasa ai hande maramdi ai IG da kya active oide active odraso mana text tharpa loina khange notification lakpagi madi magi message ta aina reply pira pangabada wabasdane text hanjanajen angonda thajilai dear nang reply pira di dimanam sano phaba lakchane hoje ai mana magi text notification dagi ubama tamda angonda yamna nonibam su phawe aisa wari rekoso sumlarambane magi mongshida nungaitaba ai IG changlaga text nga haksom maga thanarme asam haukre maso toine nungtige text tharapasa lepte aiso mana tharapa khuding loina halle sidagi di mana aigi number sa piro harapadagi aiso aigi number sa mongonda pi maso call toropa WhatsApp da text toropa ainaso adum halle asam ibani je wari sanaba aigi awaba wari mangonda share tawba magi awaba wari nungaiba wari khudimakso aingonda loinaba share tawre sum maga igasa loina rakpadagi aibu mana nungshina harakhe numisa ayamna ngae aidi mabu marup amagum adum khanbane mana harapado ai ahambada yade adubu aina magi nungsibabu yabidabasa aigi wakhanda karigino khangde yamna nungaitaba amasu adum phawre masidagi aina magi nungsibado aina yare haikhe asumna ibani thamosengna nungsinaba habado aduma oikre mana engonda mami haina nungsina kawe aiju mangonda pa haina nungsina kauje ibani aduki mati nungsinaba habado oikhe mana egi care lawbiba senabiba aina kawba ngamlaroi aina thaba masalaso call painaraga adumana senabidoine aina thaba matoba matamda mana yaningtraso mana ibu adum fazana haibi fazana adum semdokpi
aina narasu mahana wajabado ai punsisina leriba makai kawa ngamlaroi aigi punsida mana piramba nataba awaba kya amani aina mayoknariba adubo mahana piramliba awaba se masidi ai khangma ngamdiye yamna waba habado aingonda oi asumna hokiduna ibani noma nomagi nungshinabaso adum hengalae adubo thamoi anigi marasida isomarna karibu tambiramliba noma masa lok lai hautorapadagi hidakuli sare adubo amu pharabaso amu hekta hore madi iru sunungti giludari masase hainadena hai aduna numida waram khudingi iru sai handak masa masangam dabagi aina luhande khara phare haiduna iru do amu luzabadagi amu lehawla ai haiduna ibani wari sanaba matamda mana ngonda harakhi aina monda naba phaba tangari karige mo iruzari nona mangonda aina sawe mana nahan kailu dabagi isase yamna hinadabagi lubane na khume masidege aina ado adamane sumlai sambado yaroye hospital da salaga doctor yengtho adubo mana nonini yengkige adugo second hai aisho hoy amtang di yengthose sumhanziladi rimstelao ibani yengze na haki numishiso asumna kol painaraga atumatumna khe numinini mo hawkhre pagi masadi phagalapu ude mana engonda mami isasa ayamna warena harpa matamda aisho tabda wazakhe aina pa anakpo hospital da satlo haina haiba matamda masa mathanda sapa yaroi mamaga chatlage na harakhe numise nongsu khara tai maso hospital satluge haraga numise kolodum thamnare aisho thaboloshina bo hotnare pa halapa ngai boina ai wari ge record kharaso adum lokthe aina record loringai mahana engonda call tawre ai magi phone do phalawna paikhatle hello pa na halabo hale mami nang kai dorige ai ro record sum loro mane ado kai harage asumna aina hange mahakna yam nungaitana asumna harakhe mami nang padagi lapthokagera paja kashukuina leido mandre isase amata yadre nang yam warani magi wahi kharasina aigi thamoida haifam khangdaba saina ama phorokhe ai khangaudana magi wada taba matamda mitagi pisu takiba khangaude aina kapaga pa kaigino nandoma haido ai pabu yam nungsiye padagi lahna sapangamoy adumaina haino haraga I kapsakhi maduda mana nang kaigi puning sontharino pa kashtoriye haraga maso aina kapado taba matamda masu kape aina kapado nuaite kapkanona haraga numito mana biyam thembikhi mami kapkano se palale amona siguma wasa nangoda hairoi mami ne kapase ai waye se kapkano haina mana ai biyam thembi masidagi aisu kapato oga ibani wari khara sanare aisho mangonda hayeng lake anaba hangena pada haikhre aina lake habada paso yamna harausai masidagi ithanda sapa ikaibagi magi manata sapminanaba imanabi ma hawe imanabi sisu aina sapmina sahabada harauna yarae asumna ai moida satle aina moida lapada paso yam harausai numisimaso asumna hawkhre ngarangdi nongyam takibana maram oraga ising chawre pagai gese ayungana wari sai pana nongyam tabagi mami nang lakano na hai aisuno misa moide satre haying satlaga haina adu hantal manipur da ising saw tholokhi aina magi manata satninglaso safam lekhite baso nomagi anaba hensilakki ware haina adum harakhibane ngihak leita magi matawdo ayeng basungamde ai mangonda hospital da satnanabadi aina de habane adubu mana satlena hajilaga ma hospital dadi amu phaw satlamdre karigumba mana satlamba thoklabadi aina habase kharata orasu tabiramba thokabadi mahabu kanmangam hogadabane kaigumba moiga ekhugasa khara naknaramlabadi aina mabu kupna senaba yabane adubu ibani lamse yamna lapnai ising isawga tawbaga nupiga oibaga ai paginakta satke haina aina agi imada haraso mamana yade
ising ichause pharakan isingse khara handarakanda chatlona hai bagi wani aina fana magi manakta chatninglasu upaidi karimta leite kaigamba ichause thoklamdrabadi ai manakta chatlamgani mabusu kanma ngamlamgadra haina ithanda hosipabu sonjari ising ichau toropadagi ai pa hoidusu adam sakhidre ai gamaga nungtigi wari sanabada madusu sanakhidre ma aingonda yamna ware habiduda aisho pothajasano haina adum pothahale asumna maga igase warisu kya sanadre teksoina maramakta ma tharae magi masase phagalapusi leite aiga kol warisu sanadaba numi humnisu surae aina mangonda phone toba matamdasu ma pairakhidre ai maga wari sanadaba pau phonadaba se ai topom khangde isada yam sarangne aina renutigi mangonda call tawjabane adubo padi call back si torokhidre magi mapausu karimta takhidre nonini leibaga ai morangda inaunupi hoida inaupigi hidak thinba chatle moidegi halapa matamda sandrada sangsi saiduna sanglae photo so khara kapae kablapa photo khara da phajaba ma khalaga aina whatsapp ki dp pagi thambada madu lokthoga aigi photo do oina thame adubu sina maram oraga aibu mana lana lokre aina whatsapp ki dp simbada mana su khambadagi mado ekta text ore mami aina haidra aingondagi lakhra haina namikra pawhuna dabisida nangdi nangi wakhan olamisini haina aingonda warangna harakhe aina magi text do paraga reply pi pa aisha nang khaktagine aina dp change tawbasa ngahaktangine pagi photo dp thamdoine masidi sum phajabra yengmane si haramlaga pagi photo do dp musindu e paso agi photo dp thamlambada sinkhre magi oina adum thamkhre aigi textin tawdana dp silamlaga mase adum op laikhre neso adum op thamjingkhre aina mangoda call tawe adubama paraktre neso duma off adum laikhre call tawraso ma paraktre ai amuso masaga nakhibada maduda potharasino khanna ai mangoda kaim haidre mana hangninga kanda adum hangjarasano na khantoe asumna numisita sile nundangda aina call tawba matamda magi phone se off lerame aishu magi phone off lekibase nungaipam khangdre numi khudingi phone off di adum lekhi aina khanmana mana bagi phone pa bangamdabagi off thamba oramnina aina khankibane numi khudingi magi phone se off hangabra haiduna ai try di dum tawjabane adubo off adum lekhi asumasum nomadagi nini degi humni asumasum sakhe asumna hokibana numi tarahumdani sujile maga pa phona dabase aisho mabunu shibanina magi makhonsu yam taninge karamna maga pa phona ni khambada ai maga pa phona naba pambai thirapa matamda magi facebook account da aina supai magi account da sangduna aina samparamane adubu aina tada riba pause aina mangda famanglu-daba paw amakhakni aina tada ribase aina magi account paibagi net on laibasida mamanaba amakhak text thare kanano account paise haina halakhi maduda aina ai thoibagi khangnabana pinene khome aduga aina nang da thoibagi friend lona hangke maso mane na harakhi aina o adudi da thoibagi mamagi number laibra amta lawjage da thoibada magi phone do off laikhre aiga pa phone ba sungamdre haina monda hakhi maduda mamana bana sumna nang magi pau kaim tarjiba haina halakhi maduda aina yamngakna tarjiye kai pauna haije masidagi mamana basiga aigasa number launaraga call da wari oina sanaki wari sanabada asumna mamana bisina harakhibane thoibada laikhidre magi sorar ngarang loikre ai wadu taba matamda isase khangsu sondaki ai hamna kapsaki ngasi suwari sa iba matamda milu birandi thingma ngamde mana lekidabagi maramda wari ngak sanaraga phone adum thamnare namise ai tarangama chatle sak thongine haiba phau ai loina kawre
ai numito yamna kapki aina kapado mamana khangbadagi kaigi kapino na hange adubo sumalapodagi ai khangmangamda makhontok kapsakhi aina dumna kapado mama hoy inabi hoydi pakhatuna inakta chanlaga kaidorage haina amusu hange adubo ai isase kapmanbagi wa khumba phongam khije aina yamna wana wari pumba tame mama daso moiso aibu themana tana kaibude haruni numese aigi khwaidagi thamoi sokpa waba numine numese ai chak maru ama phau ai sakhide ising bo thakide kapasina tana pana masa nungaitaba haraba kuidrikanda mana aigi photo da caption iraga story thamkiba singdo ai bikupsida loina baningsilakhi mami nangsa yamna nungsi adubo karigumba pana laikideba thoklaso mathang mapoktadi mami bani thungnasiko masi haraga kapagi emoji ga hapaga dudu emgi iseda thamlakhibado ningsingnuba matamda hena wahale numisa ai thenglapau tumthaba yakhide mahaigi wari singdo ningsing kaptana lengki pung ahum tarapa matamda ai tumthare manglandaso pagaigi wari sanai haina torame panaibo moida laona so harame warisu mahagaigi sa mangduda nuhaina sanarame adubu mikap tholoba matamdadi punamaksa loina mangkhre manglan orame aina mikap tholopada manglan orambagi ayam pengkhide taibang oramlabadi khana ai ahingdo yamna kapsakhi asumna nonghanbaga pagi mamaga wari sanaduna ai moida isi amaga satle mama da ai uba matamda yamna kapsakhi nangna laibase nangdada leramabadi mana kyada harau jagadaba nungai jagadaba haina aibu konduna mama su kappe aiso mama gi matawduna hene kaphalle mama na wari khara lire mana taibang pan thadolomdai matamda pagi fondo mama da piraga magi phone gi lokdo mama ta takhi mama da lokdo hanga taw habagi mo ongne hai adubu mama na phone tawbodo haitabagi mana hariba ingito karino haiba khangdabagi phone do adum thamkhre na hai nahan kege mana da bama ongda mama da yamna nungsina pana yenglame so hai mama duna pagi mi engdo uba matamda kaini bungo kaimi engno aduma yengano mama haina dise haina haiki adudagi ikuikuidana pado aroiba uki haina mama do kapkaptuna aingonda wari pumba tamlakhi pana naringe matamda mana saninga haiduna hainau angru thabi yam sakhi na hai aduna taifa takhibo orame mayamda aina hana so haudre pasa masimanau matom tane pagi babaso pana thamanga surapa matamda laikhidre mamaga masaga dang laijabado maduso paso tabang paase thadotuna sakre mama matom tane ngahauribase masi khaluraga agi thamoidi pungkai kaikhi kayorangani palai khidabagi thasu phajile aisho walikanda satuna magi sida thinba lagi katba ai loina yaukhi mama ga igena loina sile khangde myam mama gi khama matamda ayamna wai aina hingli phau aina leri phaudi mama bu ingsilage haina khalle adubai isagi bu khangadra imungi bu khangadra pana thajadana inata gi sakhiba amadi mamana matomda naitom tana wana khangliba mayamse masi khalba matamda ai isa depression lakhi hoji so ai hida guli saraga lei khangde aigi punsida mana su yamna waba poloma ma thangalamise kaigino pa nang nungaina ingna sikna laramlenda layuko pa nai bu waroraga sakra haba aisu khange aina di patience torobado aidi photo anobado sum phajabra haiduna thagalubane pa adubo aina fataba satuna aina babu mirage hana khanki bislaite pa nangaibo waronuko mata asida wari yasi myanda tahansabalo jare mayamna channel asibu nungshibiduna like share amadi subscribe tobiyo amadi wari asibu pathoksaba matamda soikiba lankiba yarbaso mayamna ngapiyo arobada mayam punampu ikok nona khurumjari